ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ ꯂꯩꯆꯤꯜꯇꯅ ꯃꯐꯝ ꯑꯗꯨ ꯏꯃꯝꯃꯝꯅ ꯏꯁꯨꯛ ꯁꯨꯛꯅ ꯇꯥꯔꯔꯤ ꯃꯔꯛ ꯑꯁꯤꯗ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯍꯧꯒꯠꯇꯨꯅ ꯂꯥꯏꯁꯪꯗ ꯏꯔꯥꯠꯇꯨꯅ ꯂꯩꯔꯤꯕ ꯏꯁꯣꯔꯁꯤꯡꯕꯨ ꯄꯨꯖꯥ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯆꯦꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯤ ꯂꯥꯏꯁꯪ ꯑꯆꯧꯕ ꯑꯄꯥꯛꯄ ꯃꯥꯟꯗꯞ ꯑꯗꯨ ꯋꯥꯏ ꯇꯩꯔꯔꯤ ꯑꯆꯧꯕꯤꯅ ꯁꯠ ꯁꯠ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯌꯥꯎꯁꯤꯜꯂꯛꯏ ꯑꯆꯧꯕꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯕꯦꯃꯥ ꯂꯣꯏꯔꯕ꯭ꯔꯅꯦꯍꯦ ꯂꯣꯏꯔꯦ ꯏꯃꯥ ꯋꯥꯂꯣꯛꯁꯪꯁꯨ ꯂꯣꯏꯅ ꯇꯩꯔꯦ ꯑꯗꯣ ꯑꯩꯒꯤ ꯄꯥꯕꯨꯡꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯂꯥꯛꯑꯅꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯁꯤ ꯏꯔꯨ ꯃꯥꯏꯊ ꯊꯣꯛꯂꯨꯔꯣ ꯊꯣꯏꯍꯦꯟꯕꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨꯖꯊꯣꯛꯇꯨꯅ ꯂꯩꯔꯔꯤ ꯑꯆꯧꯕꯤ ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯁꯦꯝ ꯁꯥꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯏꯒꯤ ꯑꯥꯔꯇꯤ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯅꯥꯍꯜ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯑꯆꯧꯕꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯂꯥꯏ ꯊꯣꯡ ꯍꯥꯡꯂꯝꯕ ꯑꯗꯨ ꯎꯕꯗ ꯇꯍꯥ ꯃꯥꯟꯗꯣꯞꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯀꯩ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯔꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯦ ꯁꯅꯥꯍꯜ ꯀꯥꯡꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯒ ꯃꯆꯥꯒꯗ ꯑꯃꯃꯝ ꯄꯤꯔꯛꯏ ꯁꯅꯥꯍꯜ ꯂꯥꯏꯒꯤ ꯑꯥꯔꯇꯤ ꯍꯧꯔꯛꯄꯗ ꯀꯥꯡꯁꯤ ꯌꯩꯕ ꯍꯧꯔꯔꯤ ꯈꯨꯜꯒꯤ ꯑꯍꯜ ꯅꯍꯥ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯩ ꯃꯌꯨꯝꯒꯤ ꯂꯥꯏ ꯁꯦꯕꯥ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯅꯈ꯭ꯔꯦ ꯂꯥꯏ ꯑꯥꯔꯇꯤ ꯂꯣꯏꯔꯕ ꯇꯨꯡꯗ ꯂꯥꯏꯗꯨ ꯀꯠꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯤ ꯊꯣꯏꯍꯦꯟꯕꯤ ꯆꯪꯁꯤꯜꯂꯗꯨꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯒꯠꯄ ꯍꯧꯔꯝꯃꯤ ꯁꯅꯥꯍꯜ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯀꯔꯤ ꯂꯣꯏꯔꯦ ꯑꯅꯝꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯄꯥꯕꯨꯡ ꯃꯩ ꯊꯥꯒꯠꯄ ꯌꯥꯔꯦ ꯁꯅꯥꯍꯜꯁꯨ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯦ ꯁꯅꯥꯍꯜ ꯁꯟꯙ꯭ꯌꯥ ꯇꯥꯔꯛꯄ ꯑꯗꯨꯗ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯑꯥꯔꯇꯤ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯍꯦꯟꯕꯤ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯊꯣꯏꯍꯦꯟꯕꯤꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯗ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯑꯥꯗ ꯂꯩꯔꯤꯁꯦ ꯄꯥꯔꯤ ꯅꯠꯇ꯭ꯔꯅꯦ ꯊꯣꯏꯍꯦꯟꯕꯤ ꯄꯥꯔꯤ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯃꯥꯅꯤ ꯄꯥꯔꯤꯅꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯄꯥꯔꯤ ꯃꯍꯥꯛ ꯑꯗꯨꯅꯤ ꯊꯣꯏꯍꯦꯟꯕꯤ ꯇꯞꯂꯞꯅ ꯀꯩꯗꯧꯕ ꯂꯩꯖꯥꯠꯅꯣ ꯈꯪꯗꯦ ꯅꯪ ꯃꯥꯒ ꯎꯅꯒꯦ ꯍꯥꯏꯔꯣ ꯎꯅꯅꯤꯡꯉꯤ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯅꯤꯡꯉꯤ ꯑꯗꯣ ꯈꯨꯟꯒꯤ ꯃꯤꯈꯩꯅ ꯎꯔꯒ ꯀꯝꯗꯧꯕ ꯍꯦꯟꯕꯤ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯤ ꯀꯥ ꯍꯦꯟꯅꯗꯤ ꯆꯠꯇꯦ ꯇꯞꯂꯞꯅ ꯎꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯌꯥꯝ ꯅꯛꯁꯤꯟꯅꯔꯨꯅꯨ ꯁꯣꯛꯅꯔꯨꯅꯨ ꯑꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣꯅꯅꯦ ꯑꯩ ꯍꯥꯏꯔꯝꯒꯦ ꯅꯪ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯕꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯍꯦꯟꯕꯤ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯇꯥ ꯄꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯅ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯍꯥꯏꯌꯦ ꯌꯥꯒꯗ꯭ꯔꯣ ꯌꯥꯏ ꯑꯗꯣ ꯃꯤꯅ ꯎꯔꯒ ꯃꯥꯕꯨ ꯑꯃꯨꯛ ꯇꯊꯤ ꯉꯥꯡꯅꯕꯤꯔꯣꯏꯗ꯭ꯔꯣ ꯎꯗ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯉꯥꯡꯅꯔꯔꯣꯏ ꯃꯤ ꯀꯌꯥ ꯂꯩꯇꯤꯌꯦ ꯃꯤ ꯇꯥꯏ ꯂꯥꯛꯑꯣ ꯎꯅꯔꯔꯣ ꯄꯥꯔꯤꯁꯨ ꯇꯞꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯊꯣꯏꯍꯦꯟꯕꯤꯗ ꯌꯦꯡꯂꯒ ꯇꯞꯂꯞꯅ ꯊꯣꯏꯍꯦꯟꯕꯤ ꯇꯥ ꯄꯥꯔꯤ ꯑꯩ ꯇꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯐꯠꯇꯦ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯩ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯤ ꯇꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯉꯥꯡꯂꯛꯄꯅꯤ ꯋꯥꯔꯧꯅ ꯍꯥꯏꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯏ ꯋꯥꯔꯧꯕꯅ ꯂꯣꯏꯔꯦ ꯄꯥꯔꯤ ꯃꯁꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯥ ꯇꯁꯦꯡꯅ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯗꯦ ꯆꯠꯅꯕꯤ ꯙꯔꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯔꯦ ꯑꯗꯨꯅ ꯃꯥ ꯉꯝꯗꯕꯅꯤ ꯃꯥ ꯃꯁꯥꯒꯤꯗꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯉꯥꯡꯅꯩ ꯀꯔꯤ ꯉꯥꯡꯅꯒꯅꯤ ꯍꯥꯏꯕ ꯃꯥ ꯀꯩꯁꯨ ꯊꯧꯁꯥꯕꯤꯗꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯑꯁꯤꯗ ꯃꯌꯥꯝꯅ ꯇꯊꯤ ꯍꯥꯏꯕ ꯆꯩꯕ ꯑꯗꯨ ꯃꯥ ꯇꯥꯕ ꯉꯝꯂꯣꯏ ꯊꯣꯏꯍꯦꯟꯕꯤ ꯃꯁꯥꯗꯨ ꯐꯨꯡꯀꯠꯂꯦ ꯀꯞꯅꯤꯡꯕꯅ ꯐꯨꯡꯀꯠꯂꯦ ꯀꯨꯏꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯑꯗꯨ ꯋꯥꯔꯛꯂꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯦ ꯄꯥꯔꯤ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯕꯨ ꯊꯦꯝꯖꯤꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯊꯧꯅꯥ ꯄꯥꯡꯒꯜ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯊꯣꯏꯍꯦꯟꯕꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ ꯋꯥ ꯂꯥꯡ ꯉꯥꯡꯗꯦ ꯋꯥ ꯉꯥꯡꯂꯨꯕꯗ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯃꯥ ꯉꯥꯡꯂꯝꯗ꯭ꯔꯦ ꯍꯟꯅ ꯌꯦꯡꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯦ ꯄꯥꯔꯤ ꯈꯝꯖꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯕꯤ ꯊꯣꯏꯍꯦꯟꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯥꯔꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯐꯥꯎꯕ ꯃꯥ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯈꯜꯂꯤ ꯋꯥꯈꯜ ꯀꯌꯥ ꯑꯆꯧꯕꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯈꯪꯏ ꯃꯆꯥꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯥ ꯂꯣꯏꯅ ꯈꯪꯏ ꯈꯪꯗꯕ ꯂꯩꯇꯦ
ꯃꯆꯥꯗ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯀꯌꯥ ꯑꯃ ꯄꯤꯔꯤ꯫ ꯑꯆꯧꯕꯤ ꯁꯧꯔꯞ ꯇꯧꯅ "ꯅꯪ ꯉꯔꯥꯡ ꯄꯥꯔꯤꯒ ꯎꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ?" ꯊꯣꯏꯍꯦꯟꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯆꯧꯕꯤ ꯁꯧꯔꯥꯡꯅꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯎꯅꯦ, ꯎꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ?" "ꯍꯣꯏ, ꯑꯗꯨ ꯀꯩꯗꯧꯔꯒꯦ?" ꯑꯆꯧꯕꯤꯗꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯑꯗꯨꯗ ꯇꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯋꯥꯍꯩ ꯈꯣꯟꯗꯥꯅꯣ?" "ꯕꯦꯝꯃꯥ, ꯃꯤꯅ ꯇꯥꯔꯒꯅꯦ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯃꯥꯅꯤꯅꯦꯍꯦ, ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤ ꯑꯍꯦꯟꯕ ꯒꯨꯟ ꯌꯥꯎꯕꯒꯦ? ꯅꯪꯅ ꯃꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯎꯔꯤꯁꯤꯕꯣ?" "ꯏꯃꯥ, ꯅꯨꯡꯁꯤꯅꯕꯒꯤꯅꯦ." ꯑꯆꯧꯕꯤ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯕꯥꯛ ꯌꯩꯔꯦ꯫ ꯃꯈꯨꯠꯇ ꯊꯋꯥꯏ ꯆꯥꯛꯄ ꯍꯦꯜꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯕꯥꯛꯇ ꯃꯈꯨꯠꯅ ꯁꯨꯖꯤꯟꯖꯩ꯫ ꯊꯣꯏꯍꯦꯟꯕꯤꯗꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯕꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯍꯥꯏꯕ ꯏꯟꯗꯕꯤ, ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯔꯁꯨ ꯈꯪꯉꯨ ꯀꯩꯗꯧꯕꯒꯦ ꯅꯪ? ꯅꯪꯁꯦ ꯕ꯭ꯔꯥꯍꯃꯟ ꯏꯃꯨꯡꯅꯤꯅꯦꯍꯦ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯕꯤ ꯑꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯆꯤꯡꯊꯒꯦ ꯍꯥꯏꯅ ꯈꯜꯂꯤꯔꯕ? ꯍꯥꯏ, ꯃꯩꯇꯩꯅꯤꯅꯦꯍꯦ ꯅꯨꯄꯥꯗꯣ, ꯃꯩꯇꯩ, ꯈꯪꯉꯕ꯭ꯔꯥ?" ꯃꯃꯥꯗꯨꯅ ꯈꯨꯜ ꯑꯁꯤꯗ "ꯑꯐꯥꯎꯕꯤ, ꯅꯪ ꯃꯗꯨ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥ? ꯃꯃꯤꯠꯇꯒꯤ ꯅꯥꯄꯤ ꯇꯥꯗꯨꯅ ꯄꯨꯟꯁꯤ ꯑꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤꯅꯦꯍꯦ." ꯊꯣꯏꯍꯦꯟꯕꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯥ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ, ꯈꯨꯝꯂꯛꯇꯕꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯤꯗꯤ ꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯊꯃꯣꯏ ꯆꯥꯛꯂꯦ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ꯫ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯍꯦꯟꯖꯟꯅ ꯌꯦꯡꯂꯨꯕꯗ ꯃꯆꯥ ꯑꯗꯨ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯏ꯫ ꯑꯗꯨꯅ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯉꯤ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯃꯆꯥꯕꯨ ꯉꯥꯡꯁꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯕꯤꯒꯗꯕ ꯏꯟꯕꯤꯒꯗꯕ ꯃꯆꯥ ꯑꯣꯏꯕ ꯃꯍꯥꯛꯅꯗꯤ ꯇꯥꯕꯤꯗꯦ ꯏꯟꯕꯤꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯒꯤ ꯃꯃꯥ ꯏꯕꯦꯜꯂꯩ ꯃꯆꯥꯗ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯤ, "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯀꯩꯁꯨ ꯈꯟꯗ꯭ꯔꯕꯔꯣ? ꯍꯥ, ꯈꯟꯗ꯭ꯔꯕꯔꯣ? ꯀꯔꯤꯅꯣ? ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤꯅꯣ? ꯉꯥꯎꯔꯕ꯭ꯔꯣ? ꯅꯀꯣꯛꯇꯣ ꯈꯟꯊꯗꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕꯔꯥ? ꯅꯨꯄꯤꯗꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯕ꯭ꯔꯥꯍꯃꯟ ꯏꯃꯨꯡꯒꯤꯅꯤ, ꯀꯩꯁꯨ ꯌꯥꯔꯛꯂꯣꯏ, ꯏꯟꯊꯣꯛꯄꯤꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯆꯧꯕ ꯑꯃꯅꯤ ꯊꯥꯡꯒꯠꯀꯗꯧꯔꯤꯕꯁꯦ." ꯄꯥꯔꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯁꯧꯔꯥꯡꯅꯅ, "ꯏꯃꯥ, ꯅꯈꯣꯏꯅ ꯊꯥꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯊꯥꯛꯀꯅꯤ, ꯃꯥꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯁꯧꯔꯥꯡꯅꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯜꯂꯩ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏ ꯀꯥꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ, ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ, "ꯍꯦ, ꯄꯥꯔꯤ, ꯄꯥꯔꯤ, ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ ꯍꯥ? ꯂꯥꯛꯑꯣ ꯁꯤꯗ, ꯏꯕꯨꯡꯉꯣ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯆꯧꯕꯤ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯍꯧꯗꯣꯛꯏ, "ꯑꯩꯒ꯭ꯌꯥ!" ꯁꯅꯥꯍꯜ ꯑꯆꯧꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, "ꯇꯥꯏ ꯇꯥꯏ, ꯍꯥꯏꯔꯛꯑꯣ, ꯀꯣꯅꯨꯡ ꯀꯥꯔꯔꯣꯏꯗ꯭ꯔꯣ? ꯍꯛꯆꯥꯡꯁꯦ ꯈꯔ ꯉꯝꯗ꯭ꯔꯦ, ꯑꯉꯥꯡꯈꯩꯗ ꯁꯤꯟꯅꯔꯝꯂꯦ, ꯉꯁꯤꯒꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯦ꯫ ꯑꯩꯒ꯭ꯌꯥ, ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯁꯦ." ꯁꯅꯥꯍꯜ ꯇꯥꯔꯤ ꯍꯥꯏꯔꯛꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯝꯂꯛꯏ꯫ ꯑꯆꯧꯕꯤ ꯇꯞꯂꯞ ꯋꯥ ꯑꯗꯨ ꯍꯧꯗꯣꯔꯛꯏ, "ꯏꯕꯦꯝꯃꯁꯦ ꯐꯖꯅꯕ ꯇꯧꯔꯁꯤ, ꯈꯖꯤꯛ ꯅꯣꯡꯃ ꯂꯣꯏꯗ꯭ꯔꯅꯦ? ꯆꯞ ꯆꯥꯔꯦ, ꯌꯥꯔꯦ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯝꯅ ꯊꯣꯛꯂꯛꯀꯗꯕ ꯑꯩ ꯎꯔꯦ, ꯁꯣꯏꯍꯧꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯏꯍꯦ ꯍꯥꯏꯅꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯌꯥꯡꯁꯤꯟꯁꯤ." ꯁꯅꯥꯍꯜ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ, ꯑꯗꯨꯒ ꯇꯞꯂꯞꯅ, "ꯃꯇꯤꯛ ꯆꯥꯕ ꯕ꯭ꯔꯥꯍꯃꯟ ꯏꯃꯨꯡ ꯑꯃ ꯊꯤꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯂꯩ, ꯑꯋꯥꯡ ꯈꯨꯟꯒꯤ ꯑꯩꯒ꯭ꯌꯥ ꯊꯣꯏꯕꯒꯤ ꯃꯆꯥ ꯂꯩ." "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯣꯟꯊꯣꯛꯅ ꯊꯨꯅ." "ꯑꯩꯅ ꯊꯤꯕ ꯅꯠꯇꯤꯌꯦ, ꯃꯈꯣꯏ ꯑꯩꯒ꯭ꯌꯥ ꯅꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯅꯤ, ꯃꯥꯡꯒꯣꯟ ꯀꯥꯔꯛꯂꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯑꯩꯁꯨ ꯑꯩꯒ꯭ꯌꯥꯗ ꯋꯥ ꯈꯔ ꯍꯪꯒꯠꯂꯛꯇ꯭ꯔꯕꯗꯤ ꯑꯩ ꯍꯣꯏ ꯍꯥꯏꯕ ꯍꯦꯛꯇ ꯉꯝꯂꯣꯏ ꯍꯥꯏꯗꯅꯅꯦ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯋꯥꯁꯦ ꯑꯩꯒ꯭ꯌꯥꯗ ꯍꯪꯒꯠꯆꯔꯛꯄꯅꯤ." ꯁꯅꯥꯍꯜ ꯍꯤꯗꯥꯛꯐꯨ ꯑꯗꯨ ꯆꯤꯡꯂꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯆꯧꯕꯤꯗꯤ ꯁꯅꯥꯍꯜꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯔꯤ꯫ "ꯅꯪꯅ ꯐꯔꯦ ꯈꯜꯂꯕꯗꯤ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯌꯥꯔꯦ." ꯑꯆꯧꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯏꯅꯦ ꯏꯕꯦꯝꯃꯗ ꯑꯩ ꯄꯥꯎꯁꯦ ꯇꯝꯂꯨꯈꯤꯒꯦ, ꯑꯊꯨꯕꯗ ꯂꯥꯛꯑꯣ ꯍꯥꯏꯅꯅꯕ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯍꯔꯥꯎꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯒꯦ ꯇꯧꯏ꯫ ꯁꯅꯥꯍꯜꯅ ꯋꯥꯐꯝ ꯈꯔ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯪ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩꯗꯅꯦ ꯏꯕꯦꯝꯃꯗ ꯍꯥꯟꯅ ꯍꯪꯈꯣ, ꯑꯉꯥꯡꯗ ꯍꯥꯟꯅ ꯍꯪꯈꯤꯁꯤ, ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯄꯪꯇꯧꯗ ꯇꯧꯒꯨꯝꯁꯤ, ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯗꯤ."
ꯑꯆꯧꯕꯤ ꯋꯥꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯐꯔꯦ ꯈꯜꯂꯕꯗꯤ ꯃꯥꯁꯨ ꯑꯗꯨꯃꯛ ꯃꯔꯥꯏꯅ ꯌꯥꯖꯁꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯑꯆꯧꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯥ ꯋꯥꯗꯨ ꯃꯆꯥꯅꯨꯄꯤ ꯇꯥꯍꯟꯗꯦ ꯈꯪꯍꯟꯗꯦ꯫ ꯇꯥꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯦ꯫ ꯊꯣꯏꯍꯦꯟꯕꯤꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥ ꯀꯔꯤꯁꯨ ꯈꯪꯗꯦ, ꯊꯣꯏꯗꯣꯛꯄ ꯈꯪꯗꯦ꯫ ꯃꯃꯥꯅꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ, ꯃꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯌꯨꯝꯗ ꯂꯩꯇꯕ ꯑꯣꯏꯕꯅ ꯇꯥꯍꯧꯗꯕꯅꯤ꯫ ꯑꯆꯧꯕꯤꯅ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯔꯗꯤ ꯈꯨꯟꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯕꯦꯝꯗ ꯏꯕꯦꯝꯅ ꯄꯥꯎ ꯑꯗꯨ ꯄꯨꯔꯛꯄꯅꯤ꯫ ꯏꯕꯦꯝꯁꯨ ꯊꯨꯅ ꯊꯣꯏꯕ ꯍꯣꯏꯗ ꯄꯥꯎ ꯇꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯄꯤꯕꯥ ꯃꯊꯟꯇ ꯌꯥꯎꯖꯕꯅꯤ꯫ ꯊꯣꯏꯕꯅ ꯃꯆꯥ ꯑꯁꯤꯒꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ, ꯏꯃꯨꯡꯒꯤ ꯑꯐꯕ ꯃꯧ ꯑꯣꯏꯒꯗꯕ ꯑꯃ ꯊꯤꯔꯛꯄꯗ ꯁꯅꯥꯍꯜꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯊꯣꯏꯍꯦꯟꯕꯤꯗ ꯇꯥꯔꯔꯦ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯍꯥꯏꯅꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯅꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨ ꯃꯃꯥꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯕꯛ ꯁꯠ ꯂꯣꯏꯁꯤꯟꯅꯩ꯫ ꯊꯣꯏꯍꯦꯟꯕꯤꯗꯤ ꯃꯃꯥꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯆꯩ꯫ ꯑꯆꯧꯕꯤ ꯉꯁꯤꯗꯤ ꯃꯆꯥꯗ ꯊꯣꯏꯗꯣꯛꯄ ꯉꯥꯡꯁꯛꯂꯨꯗꯦ꯫ ꯃꯆꯥꯕꯨ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯦ꯫ ꯑꯗꯨꯃꯛ ꯃꯥꯅ ꯑꯉꯝꯕ ꯇꯧꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯑꯍꯟꯕ ꯐꯅꯦꯛ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯃꯆꯥꯕꯨ ꯁꯦꯠꯍꯜꯂꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯍꯪꯖꯩ, ꯑꯗꯨꯕꯨ ꯑꯆꯧꯕꯤꯗꯤ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯁꯅꯥꯍꯜ ꯐꯩꯖꯣꯝ ꯁꯦꯠꯆꯤꯟꯗꯨꯅ ꯂꯦꯡꯌꯥꯟ ꯏꯟꯁꯤꯟꯗꯨꯅ ꯐꯝꯃꯦꯟꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯁꯦꯡꯅ ꯊꯣꯏꯍꯦꯟꯕꯤ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯑꯍꯜ ꯑꯍꯨꯝ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯔꯔꯦ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯖꯩ꯫ ꯍꯧꯖꯤꯛꯇꯗ ꯈꯪꯕ ꯉꯝꯂꯦ ꯃꯥꯕꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯩ꯫ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯅ ꯃꯥꯕꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯛ ꯈꯪꯅꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯊꯥꯖꯈꯤꯕ ꯑꯗꯨ ꯃꯥ ꯁꯥꯎꯅꯤꯡꯉꯤ꯫ ꯁꯣꯝꯗ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨ ꯊꯕꯥꯟ ꯌꯦꯡꯊꯣꯛꯂꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯊꯣꯏꯍꯦꯟꯕꯤ ꯄꯦꯟꯗꯅ ꯃꯃꯥꯗ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯄꯪꯇꯧꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯌꯦ꯫ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕꯗꯤ ꯀꯔꯤ? ꯀꯔꯤꯅꯣ? ꯀꯔꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗꯅꯣ? ꯆꯠꯊꯣ꯫ ꯇꯨꯡꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯆꯤꯡꯊꯒꯗꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯦ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯂꯝ ꯍꯦꯟꯒꯦ ꯈꯟꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ, ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯐꯅꯅꯕꯅꯤ, ꯈꯪꯉꯦꯗꯅ? ꯊꯣꯏꯍꯦꯟꯕꯤ ꯀꯞꯂꯤ ꯇꯧꯗꯨꯅ, ꯏꯃꯥ, ꯈꯪꯉꯤ꯫ ꯑꯩꯒꯤ ꯐꯅꯅꯕ ꯅꯈꯣꯏꯅ ꯇꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯁꯅꯥꯍꯜꯅ ꯈꯪꯂꯥꯎ ꯂꯧꯔꯛꯑꯦ꯫ ꯍꯦ, ꯁꯥꯒꯩꯒꯤ ꯏꯖꯠ ꯃꯥꯡꯅꯅꯕ ꯈꯤꯠ ꯈꯟꯒꯅꯨ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯪꯂꯒ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯗ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯤꯕꯁꯦ? ꯀꯔꯤꯒꯤꯅꯣꯕ? ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯥꯔꯝꯆꯠ ꯆꯠꯄ ꯏꯇꯧ ꯑꯁꯦ ꯅꯧꯍꯧꯅꯅ ꯍꯧꯗꯣꯛꯇꯨꯅ ꯁꯥꯊꯤꯕ ꯅꯣꯡꯁꯥ ꯑꯣꯟꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯑꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯆꯧꯕꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯅꯄꯥꯒꯤ ꯃꯤꯍꯨꯜ ꯑꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯄꯥꯁꯦ ꯀꯝꯗꯧꯕ ꯃꯤꯅꯣ ꯍꯥꯏꯕ ꯅꯪ ꯆꯞ ꯆꯥꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ꯫ ꯃꯨꯟꯅ ꯈꯟꯊꯧ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝꯅ ꯁꯥꯡꯏ꯫ ꯏꯍꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯁꯣꯏꯗꯅꯕ ꯍꯥꯟꯅ ꯍꯣꯠꯅꯕ ꯐꯩ꯫ ꯃꯗꯨ ꯃꯨꯟꯅ ꯈꯜꯂꯨ꯫ 9 ꯊꯣꯛꯅ ꯈꯜꯂꯨ꯫ ꯋꯥ ꯈꯔ ꯑꯁꯤ ꯉꯥꯡꯗꯨꯅ ꯑꯆꯧꯕꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯃꯥ ꯃꯄꯥꯕꯨ ꯋꯥꯔꯧꯕꯅ ꯃꯁꯥꯗꯨ ꯃꯩꯔꯤ ꯑꯣꯏꯅ ꯆꯥꯛꯂꯔꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯃꯃꯥ ꯃꯄꯥꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯖꯠꯇꯤ ꯆꯤꯡꯊꯔꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥ ꯀꯔꯤꯁꯨ ꯊꯧꯁꯥꯗꯦ, ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯔꯤ ꯄꯥꯎ ꯇꯥꯔꯦ꯫ ꯍꯦꯟꯕꯤꯅ ꯇꯝꯂꯛꯇꯨꯅ ꯄꯥꯎ ꯇꯥꯔꯦ꯫ ꯃꯁꯥꯗꯨ ꯁꯤꯡꯅꯕ ꯑꯃꯒꯤ ꯏꯍꯨꯜ ꯑꯃ ꯌꯥꯎꯔꯛꯂꯦ꯫ ꯏ ꯀꯥꯔꯞ ꯇꯧꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯔꯤꯕ? ꯈꯪꯒꯅꯤ꯫ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯨꯟꯅ ꯈꯪꯕ ꯑꯣꯏꯖꯁꯅꯨ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯃꯣꯏ ꯑꯩꯒꯤ ꯁꯛꯂꯣꯟ ꯑꯁꯦ ꯃꯨꯟꯅ ꯈꯪꯖꯔꯁꯅꯤ꯫ ꯍꯦꯟꯕꯤꯗꯤ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯊꯛꯀꯠꯈ꯭ꯔꯦ꯫ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯊꯣꯏꯍꯦꯟꯕꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯍꯟꯗ꯭ꯔꯕꯅꯤ꯫ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯃꯥꯒ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯆꯧꯕꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯀꯩꯊꯦꯜꯗ ꯃꯆꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯅꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠ ꯂꯩꯕ ꯆꯠꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯍꯦꯟꯕꯤ ꯇꯍꯥ ꯄꯥꯈꯠꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯀꯧꯔꯛꯏ꯫ ꯊꯣꯏꯍꯦꯟꯕꯤ!
ꯊꯣꯏꯍꯦꯟꯕꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯥꯍꯥ ꯇꯥꯍꯥ ꯊꯣꯛꯂꯛꯏ꯫ ꯑꯦ ꯍꯦꯟꯕꯤ ꯀꯥꯈꯠꯂꯛꯑꯣ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯍꯦꯟꯕꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯇꯥꯍꯥ ꯇꯥꯍꯥ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯍꯦꯟꯕꯤ ꯇꯥ ꯄꯥꯔꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ, ꯌꯥꯝ ꯁꯥꯍꯧꯔꯦ, ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯀꯩ ꯇꯧꯕ ꯇꯥꯒꯦ? ꯀꯔꯤ ꯍꯥꯏꯒꯦ? ꯍꯦꯟꯕꯤ ꯊꯣꯏꯍꯦꯟꯕꯤꯗ ꯄꯥꯔꯤꯅ ꯉꯥꯡꯂꯛꯄꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯛꯏ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯈꯟꯖꯥꯟꯅꯩ꯫ ꯑꯗꯨꯒ ꯇꯥꯍꯥ ꯇꯥꯍꯥ ꯍꯥꯏꯔꯛꯏ꯫ ꯀꯥꯏꯗ ꯂꯩꯍꯧꯒꯦ? ꯑꯋꯥꯡꯂꯣꯝꯗ ꯆꯠꯈꯤꯌꯦ, ꯀꯗꯣꯝꯗꯅꯣ ꯈꯪꯗꯦ, ꯅꯪ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯣ꯫ ꯊꯣꯏꯍꯦꯟꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯍꯦꯟꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯥꯍꯥ ꯇꯥꯍꯥ ꯆꯦꯟꯊꯣꯔꯛꯏ꯫ ꯍꯦꯟꯕꯤꯗꯤ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯝꯂꯒ ꯆꯦꯛꯁꯤꯟ ꯈꯣꯡꯊꯥꯡ ꯂꯧꯍꯧꯅꯕꯒꯤ ꯇꯝꯂꯛꯄ ꯋꯥꯍꯩꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ, ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯌꯥꯝꯗꯣ ꯊꯣꯏꯍꯦꯟꯕꯤꯅ ꯇꯥꯍꯥ ꯇꯥꯍꯥ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯥꯔꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯔꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯆꯦꯜꯂꯛꯄ ꯎꯕꯗ ꯃꯥꯁꯨ ꯄꯥꯈꯠꯅ ꯍꯧꯒꯠꯇꯨꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛ ꯑꯗꯣꯝꯗ ꯇꯥꯍꯥ ꯇꯥꯍꯥ ꯂꯥꯛꯏ꯫ ꯊꯣꯏꯍꯦꯟꯕꯤ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯔꯦ꯫ ꯄꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤ ꯍꯟꯗꯛꯇꯤ ꯊꯤꯡꯂꯨꯗ꯭ꯔꯦ, ꯃꯥ ꯑꯊꯤꯡꯕ ꯊꯝꯗ꯭ꯔꯦ꯫ ꯄꯥꯔꯤꯅ ꯊꯣꯏꯍꯦꯟꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯐꯨꯅꯤꯡꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯔꯦ, ꯑꯗꯨꯕꯨ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯖꯥꯇꯤꯅꯤ ꯄꯥꯔꯤꯈꯣꯏꯒꯤ ꯏꯃꯨꯡꯗꯤ꯫ ꯌꯛ ꯂꯥꯎꯕ ꯃꯩꯇꯩꯅꯤ, ꯆꯟꯗꯣꯟ ꯊꯤꯟꯗꯕ ꯏꯃꯨꯡꯅꯤ꯫ ꯃꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯇꯊꯤ ꯍꯪꯒꯣꯏꯅꯔꯤꯕ, ꯃꯈꯣꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯑꯁꯤ ꯑꯃꯥꯡꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯩ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯁꯣꯛꯅ ꯁꯝꯅꯕꯤꯗꯦ, ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯅꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯣꯏꯍꯦꯟꯕꯤꯒ ꯄꯥꯔꯤꯒ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ, ꯆꯟꯗꯟ ꯊꯤꯜꯂꯝꯕ ꯑꯗꯨ ꯃꯨꯊꯠꯈ꯭ꯔꯦ, ꯂꯥꯏꯕꯛꯇ ꯂꯩꯁꯥ ꯑꯣꯏꯅ ꯅꯝꯂꯔꯦ꯫ ꯑꯆꯧꯕꯤꯗꯤ ꯊꯋꯥꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯁꯅꯥꯍꯜ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯛ ꯋꯥꯡꯅ ꯑꯩꯒ꯭ꯌꯥ ꯍꯥꯏꯅ ꯀꯧꯅꯔꯝꯕ ꯑꯗꯨ ꯃꯆꯥꯒꯤ ꯍꯥꯛꯇꯛꯇ ꯄꯨꯝꯅꯃꯛ ꯑꯃꯥꯡ ꯑꯇꯥ ꯑꯣꯏꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯗꯨꯍꯣꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯍꯥꯛꯇꯛꯇ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯂꯦꯞꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯁꯥꯎꯔꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅꯤ꯫ ꯃꯥꯅ ꯁꯥꯒꯩ ꯑꯁꯤꯗ ꯄꯣꯛꯂꯨꯕꯗꯒꯤ ꯁꯥꯒꯩ ꯑꯁꯦ ꯂꯣꯛꯈꯥꯗ ꯆꯤꯡꯊꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯂꯩꯇ꯭ꯔꯦ, ꯃꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯋꯥ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯔꯣꯏ꯫ ꯃꯥꯒ ꯍꯦꯛ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯡꯅꯔꯝꯕ ꯃꯤ ꯑꯗꯣ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯕꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯇꯤꯡꯈꯪ ꯉꯥꯛꯇ ꯉꯥꯏꯔꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤ ꯑꯗꯨꯃꯛ ꯂꯩꯔꯤ, ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯕ ꯇꯝꯂꯤ꯫ ꯋꯥꯔꯕꯅꯤ ꯇꯁꯦꯡꯅꯗꯤ, ꯄꯥꯔꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯙꯔꯃ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯆꯩꯕꯤꯕꯅꯤ, ꯁꯣꯛꯅ ꯁꯝꯅꯗꯕꯅꯤ, ꯃꯥ ꯇꯧꯐꯝ ꯈꯪꯗꯕꯅꯤ꯫ ꯏꯕꯦꯂꯩꯗꯤ ꯁꯧ ꯂꯥꯎꯗꯨꯅ ꯂꯩꯔꯔꯤ꯫ ꯃꯁꯥꯗ ꯄꯦꯟꯊꯣꯛꯄ ꯉꯝꯗꯦ, ꯃꯃꯧꯕꯨ ꯃꯆꯥꯅꯤ ꯈꯟꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯥꯒ ꯂꯣꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ? ꯇꯊꯤ ꯑꯗꯨꯃꯛ ꯇꯧꯕꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯃꯥ ꯉꯥꯡꯗꯦ꯫ ꯐꯅ ꯋꯥꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯗ ꯋꯥꯀꯠꯆꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡ ꯊꯣꯏꯅ ꯋꯥꯔꯛꯄ ꯏꯃꯨꯡ ꯅꯠꯇꯦ꯫ ꯃꯄꯥꯗꯨ ꯀꯣꯅꯨꯡꯗ ꯗꯨꯍꯣꯟ ꯑꯣꯏꯅ ꯂꯩꯕꯅꯤ, ꯊꯣꯏꯗꯣꯛꯄ ꯋꯥꯔꯛꯇꯦ꯫ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯆꯥꯅꯤꯡꯕꯇ ꯆꯥꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯇꯥꯏꯑꯣꯟꯅꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯆꯥꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯕꯗ ꯂꯣꯏꯔꯦ꯫ ꯑꯆꯧꯕꯤꯁꯨ ꯄꯥꯎ ꯇꯥꯔꯦ, ꯃꯆꯥꯅꯨꯄꯤꯗꯨ ꯋꯥꯅ ꯂꯩ ꯍꯥꯏꯕ꯫ ꯃꯥ ꯄꯥꯎ ꯇꯥꯔꯦ, ꯑꯗꯨꯕꯨ ꯃꯆꯥꯅ ꯂꯝ ꯍꯦꯜꯂꯨꯕꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯑꯆꯧꯕꯤ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯅꯣꯔꯣꯛ ꯇꯥꯔꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯗꯣ ꯃꯊꯥ ꯁꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯔꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯃꯁꯤ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯄꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯗ ꯌꯦꯡꯂꯒ, ꯊꯕꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ, ꯀꯩꯗꯧꯔꯦ? ꯑꯩꯅ ꯆꯠꯂꯨꯔꯒ ꯃꯤꯅ ꯑꯩ ꯎꯔꯒ ꯊꯩꯗꯨꯅ ꯆꯠꯂꯦ꯫ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯍꯦꯛꯇ ꯌꯥꯔꯛꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯀꯌꯥꯝ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ? ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ꯫ ꯀꯔꯤꯕꯣ? ꯊꯣꯏꯍꯦꯟꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ, ꯑꯗꯨꯃꯛ ꯇꯨꯐꯥꯏ ꯆꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯔꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯤ ꯍꯔꯥꯎꯕ ꯐꯥꯎꯗꯦ꯫ ꯏꯁꯨꯛ ꯁꯨꯛꯅ ꯂꯩꯔꯤ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯗ ꯍꯥꯏꯔꯨꯕꯗ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯔꯤ꯫
ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯔꯛꯇꯕ ꯍꯥꯏꯕꯗꯨꯅꯤ ꯃꯅꯦꯝ ꯏꯕꯦꯝꯃꯗ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯔꯦ꯫ ꯏꯕꯦꯂꯩꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯃꯥ ꯇꯊꯤ ꯇꯊꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯅꯦꯝꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯥ ꯊꯃꯣꯏ ꯆꯥꯛꯄ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥ ꯄꯦꯟꯗ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ? ꯃꯆꯤꯟꯅ ꯊꯣꯛꯅ ꯈꯟꯅꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯃꯗꯨ ꯈꯟꯊꯗꯨꯅ ꯑꯗꯨꯃꯛ ꯈꯠꯅꯗꯦ, ꯉꯥꯡꯅꯗꯦ꯫ ꯑꯆꯧꯕꯤꯁꯨ ꯄꯥꯎ ꯇꯥꯔꯦ ꯃꯆꯥꯅꯨꯄꯤ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯨꯒꯅꯤ? ꯁꯥꯒꯩ ꯑꯣꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯥꯒꯤ ꯃꯁꯛ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯏꯕꯦꯂꯩ ꯃꯃꯧꯒꯤ ꯃꯇꯥꯡꯗ ꯃꯥ ꯊꯋꯥ ꯁꯥꯗꯦ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯀꯔꯤ ꯇꯧꯔꯦ ꯁꯅꯥꯏꯕꯦꯝꯃ? ꯀꯔꯤ ꯑꯃꯨꯛ ꯆꯥꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯊꯥ ꯁꯨꯔꯛꯀꯗꯧꯔꯦ." "ꯅꯪ ꯊꯥ ꯁꯨꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ?" "ꯏꯃꯥ, ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯂꯧꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ, ꯅꯪꯒꯤ ꯅꯃꯧꯅꯦ꯫ ꯑꯩꯅ ꯏꯃꯥꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯊꯕꯛ ꯆꯠꯈ꯭ꯔꯕꯒꯦ? ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯇꯥꯊꯤ ꯇꯥꯊꯤꯅ ꯆꯩꯕꯤꯔꯤꯁꯤꯕꯣ?" "ꯏꯕꯦꯝꯃ, ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯎꯊꯣꯛꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ? ꯍꯥ? ꯀꯔꯤ ꯇꯧꯈ꯭ꯔꯒꯦ?" "ꯏꯃꯥ, ꯑꯩꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯆꯤꯠ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ." "ꯍꯔꯦ, ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯪꯅ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯕ ꯐꯪꯗꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯥ? ꯀꯔꯤꯅꯣꯕ?" ꯊꯣꯏꯍꯦꯟꯕꯤ ꯈꯨꯝꯂꯝꯗ ꯑꯗꯨꯃꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯂꯩ ꯇꯧꯖꯔꯤꯕ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯅꯤ ꯊꯣꯏꯍꯦꯟꯕꯤ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯦ꯫ ꯊꯥ ꯁꯨꯔꯕꯅꯤ, ꯃꯁꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯄꯥꯔꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝꯅ ꯊꯣꯏꯍꯦꯟꯕꯤꯅ ꯇꯧꯔꯝꯕ ꯑꯗꯨ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ꯫ ꯄꯥꯔꯤ ꯄꯥꯈꯠꯅ, "ꯊꯣꯏꯍꯦꯟꯕꯤ, ꯊꯣꯏꯍꯦꯟꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯊꯣꯏꯍꯦꯟꯕꯤ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯄꯥꯔꯤ ꯃꯇꯧꯗꯨꯗ ꯇꯍꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯏꯃꯥ, ꯊꯣꯏꯍꯦꯟꯕꯤꯗꯣ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ, ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯂꯥꯛꯑꯣ꯫ ꯑꯩ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯍꯥ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯂꯩꯗꯤ ꯃꯅꯥ ꯇꯥꯁꯤꯟꯅꯗꯦ꯫ ꯑꯗꯨꯃꯛ ꯈꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯔꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯨ ꯐꯃꯨꯡꯗ ꯍꯤꯞꯄꯗꯨ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯌꯥꯏ ꯀꯥ ꯑꯗꯣꯝꯗ ꯋꯥꯅ ꯂꯥꯛꯂꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ, "ꯏꯃꯥ." ꯄꯥꯔꯤ ꯃꯥꯏꯕꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯏꯕꯤꯗꯨ ꯇꯍꯥ ꯑꯉꯥꯡ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯄꯥꯔꯤꯗꯤ ꯃꯄꯥꯟꯗ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯥꯏꯕꯤꯗꯨ ꯃꯊꯟꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯏꯕꯦꯂꯩ ꯄꯨꯝꯅꯃꯛ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯇꯥꯁꯤꯟꯅꯗꯦ꯫ ꯐꯠꯁꯨ ꯐꯠꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ, ꯃꯁꯥꯃꯛ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯎꯅꯔꯦ꯫ ꯄꯥꯔꯤꯗꯤ ꯑꯉꯥꯡ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯒ ꯄꯥꯔꯤꯗ ꯑꯉꯥꯡ ꯑꯗꯨ ꯁꯤꯟꯅꯔꯛꯂꯦ꯫ ꯃꯥꯏꯕꯤ ꯑꯗꯨ ꯅꯣꯛꯂꯒ, "ꯅꯨꯄꯤ ꯃꯆꯥꯅꯤ, ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥ ꯑꯍꯜꯅꯤ, ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯃꯥꯗꯤ?" "ꯃꯁꯥꯁꯦ ꯌꯥꯝꯅ ꯁꯣꯜꯂꯤ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯌꯥꯏ, ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ." ꯄꯥꯔꯤꯗꯤ ꯑꯀꯣꯟꯕꯒꯤ ꯋꯥꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯥꯏꯕꯤ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤꯗꯤ ꯃꯁꯥ ꯑꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯔꯦ, ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯄꯥꯔꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥ ꯈꯖꯤꯛ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯍꯤꯡ ꯊꯦꯡꯂꯦ, ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯅꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯂꯩ ꯍꯧꯒꯠꯇꯨꯅ ꯂꯥꯏꯒꯤ ꯗꯨꯛ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯄꯥꯔꯤ ꯇꯍꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯥꯏ ꯗꯨꯛꯀꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯀꯥꯎꯈꯥꯏ꯫ ꯏꯕꯦꯂꯩꯗꯤ ꯇꯤꯡ लाउꯅ ꯁꯥꯎꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯍꯥ? ꯌꯨꯝ ꯃꯥꯡꯉꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯀꯔꯤ? ꯅꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯅꯪ ꯍꯥꯏꯕ ꯉꯝꯂꯕ? ꯃꯁꯤꯒꯤ ꯃꯍꯥꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯇꯛꯇꯒꯤꯅꯤꯀꯣ ꯅꯪꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯅꯪ ꯍꯥꯏꯔꯤꯕꯁꯦ꯫ ꯐꯩ, ꯈꯪꯒꯅꯤ." ꯏꯕꯦꯂꯩꯗꯨ ꯁꯥꯎꯔꯥꯡꯅꯅ ꯇꯍꯥ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯤꯕꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯑꯗꯨꯒ ꯁꯥꯎꯅ, "ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯆꯥ ꯑꯁꯦ ꯃꯥꯡꯂꯕꯅꯤ꯫ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯁꯤꯈ꯭ꯔꯣ! ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯍꯤꯡꯂꯤꯅꯣ? ꯁꯤꯈ꯭ꯔꯣ ꯍꯥꯏꯁꯤꯅꯤ." ꯊꯣꯏꯍꯦꯟꯕꯤ ナꯕꯅ ꯂꯣꯏꯔꯦ, ꯀꯟꯅ ꯆꯤꯡꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯏ ꯈꯔ ꯆꯦꯟꯊꯔꯛꯏ꯫ ꯄꯥꯔꯤꯗꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯥ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ꯫ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯆꯤꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯥꯀꯟꯗꯒꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯟꯅ ꯀꯞꯂꯛꯏ꯫ ꯊꯣꯏꯍꯦꯟꯕꯤꯗꯤ ꯃꯁꯥꯗꯨ ꯂꯣꯏꯔꯦ, ꯀꯞꯄꯗ ꯆꯣꯛꯊꯔꯦ꯫ ꯏꯕꯦꯂꯩ ꯁꯥꯎꯔꯥꯡꯅꯅ, "ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯃꯨ꯫ ꯅꯆꯥ ꯑꯁꯤꯁꯨ ꯄꯨꯈꯣ꯫ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ?" ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯁꯥꯎꯔꯥꯡꯅꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯆꯪꯂꯛꯏ꯫ ꯑꯗꯨꯒ, "ꯀꯗꯥꯏꯗ ꯁꯣꯛꯀꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?
ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯐꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯌꯥꯝ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯌꯥꯝ ꯋꯥꯍꯜꯂꯕꯒꯦ? ꯀꯞꯀꯅꯨꯁꯦ, ꯀꯞꯀꯅꯨ. ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯀꯞꯀꯅꯨ. ꯑꯉꯥꯡꯁꯦ ꯀꯞꯄꯗ ꯂꯣꯏꯔꯦ. ꯑꯝꯇ ꯊꯦꯝꯃꯨ. ꯑꯩ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯂꯨꯒꯦ. ꯁꯦ, ꯀꯞꯀꯅꯨ. ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯍꯦꯟꯕꯤ ꯃꯆꯥꯕꯨ ꯊꯦꯝꯂꯒ ꯁꯨꯝꯖꯤꯟꯕꯤ. ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯇꯕꯅꯁꯨ ꯂꯣꯏꯔꯦ. ꯃꯁꯥꯗꯨ ꯋꯥꯔꯦ. ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯤ ꯁꯤꯈꯤꯕꯅ ꯐꯔꯦ ꯈꯜꯂꯛꯏ. ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯞꯂꯒ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯁꯩꯖꯤꯟꯗ ꯐꯤ ꯑꯗꯨ ꯌꯥꯟꯁꯤꯟꯗꯨꯅ ꯃꯉꯛꯁꯝꯗ ꯌꯥꯟꯁꯤꯜꯂꯤ. ꯃꯤꯑꯣꯠ ꯃꯤꯅꯩꯅ ꯃꯁꯥ ꯑꯗꯨ ꯋꯥꯔꯕꯅꯤ, ꯍꯤꯡꯕ ꯋꯥꯔꯛꯂꯤ. ꯋꯥꯃꯟꯕꯅ ꯑꯁꯤꯕ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯂꯕꯅꯤ. ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦ. ꯄꯥꯔꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ. ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯅꯤ, ꯎꯔꯦ. ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ. ꯑꯁꯨꯝꯅ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ. ꯊꯣꯏꯍꯦꯟꯕꯤꯅ ꯊꯅꯝꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯛꯀꯛ ꯆꯥꯎꯔꯦ. ꯄꯥꯔꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯔꯦ. ꯆꯥꯅꯤꯡꯕꯗ ꯄꯤꯖꯩ. ꯑꯉꯥꯡ ꯑꯗꯨꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯗꯨꯃꯛ ꯄꯤ. ꯏꯕꯦꯂꯩ ꯐꯅ ꯍꯟꯅꯨꯔꯦ, ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯂꯤꯆꯠ ꯑꯗꯨꯗꯤ ꯍꯣꯡꯗꯦ. ꯅꯣꯡꯃ ꯑꯃꯅꯤ ꯏꯕꯦꯂꯩꯅ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯐꯨꯔꯔꯤ. ꯅꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯣ ꯌꯥꯗ꯭ꯔꯣ ꯍꯥ? ꯀꯔꯤ ꯊꯣꯛꯏꯅ ꯅꯪ? ꯅꯪꯃꯁꯨꯅꯦ, ꯂꯥꯏ ꯍꯣꯔꯤ ꯑꯣꯟꯗꯣꯔꯤꯕꯅꯤ ꯅꯪ. ꯊꯣꯏꯕꯤ ꯁꯅꯥ ꯃꯕꯣꯛꯅ ꯐꯨꯕ ꯑꯗꯨꯗ ꯅꯥꯔꯗꯨꯅ ꯃꯕꯣꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯊꯠꯂꯤ. ꯑꯗꯨꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ. ꯏꯕꯦꯂꯩ ꯁꯥꯎꯅ ꯂꯥꯎꯍꯧꯏ. ꯐꯩ, ꯅꯪ ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ. ꯅꯨꯡꯉꯥꯏꯅꯤ ꯍꯣꯔꯦꯟꯗꯤ. ꯅꯃꯥꯒꯤ ꯂꯤꯆꯠꯁꯦ ꯑꯗꯨꯃꯛ ꯂꯧꯏꯅꯦꯍꯦ. ꯂꯥꯏꯔꯩꯄꯥꯛꯇꯅꯦ. ꯊꯣꯏꯍꯦꯟꯕꯤ ꯂꯥꯏꯔꯩꯄꯥꯛꯇ ꯆꯪꯍꯟꯗ꯭ꯔꯦ. ꯅꯨꯄꯤꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯑꯁꯤꯕ ꯑꯁꯤ ꯅꯣꯔꯣꯛꯀꯤ ꯈꯣꯝꯗ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ. ꯅꯣꯔꯣꯛꯀꯤ ꯈꯣꯝꯗ ꯇꯥꯔꯔꯦ. ꯃꯥ ꯃꯐꯝ ꯑꯗꯨꯗꯁꯨ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯂꯤ. ꯃꯆꯥꯕꯨꯁꯨ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯃꯨꯛ ꯌꯦꯡꯕ ꯂꯥꯛꯏ. ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯑꯣꯠꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤ. ꯑꯁꯨꯝꯅ ꯂꯩꯐꯝ ꯂꯩꯇꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯅꯤ. ꯅꯣꯡꯃ ꯑꯃꯅꯤ ꯊꯣꯏꯍꯦꯟꯕꯤ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯃꯥꯕꯨ ꯆꯪꯍꯟꯕꯤꯗ꯭ꯔꯦ. ꯊꯣꯡꯁꯪꯕ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯑꯉꯝ ꯑꯉꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏ. ꯅꯪꯁꯨ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯍꯜꯂꯣꯏ. ꯀꯅꯥ? ꯑꯩꯅ ꯀꯅꯥ ꯍꯥꯠꯇꯣꯏꯕ? ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯟꯗꯨꯅ ꯄꯨꯔꯛꯎ. ꯀꯝꯗꯧꯅ ꯑꯩꯅ ꯍꯥꯠꯀꯅꯤ? ꯅꯁꯥꯗ ꯌꯥꯎꯔꯤꯕ ꯁꯛꯇꯤ ꯑꯗꯣ ꯁꯤꯖꯤꯟꯅꯧ. ꯑꯍꯩꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ. ꯊꯣꯏꯍꯦꯟꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ. ꯃꯅꯦꯝ ꯏꯕꯦꯝꯃꯕꯨ ꯍꯥꯠꯂꯒ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ರೆ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯤ ꯃꯅꯦꯝꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ. ꯏꯕꯦꯂꯩ ꯒ꯭ꯌꯥꯟ ꯇꯥꯗ ꯇꯔꯪꯗ ꯊꯣꯛꯂꯛꯏ. ꯊꯣꯏꯍꯦꯟꯕꯤ ꯏꯕꯦꯂꯩ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯪꯅ ꯊꯥꯏꯅ ꯌꯥꯝꯅ ꯑꯣꯠꯈꯤꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯣꯠꯂꯒꯦꯀꯣ. ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯇꯝꯅ ꯏꯕꯦꯂꯩꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ. ꯊꯣꯏꯍꯦꯟꯕꯤ ꯑꯍꯩꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ. ꯏꯕꯦꯂꯩꯗꯨ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯍꯟꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯃꯌꯥꯏꯗ ꯆꯞ ꯆꯥꯅ ꯄꯨꯔꯛꯏ. ꯏꯕꯦꯂꯩ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ. ꯅꯥꯀꯟ ꯌꯦꯠ ꯑꯣꯏ ꯌꯦꯡꯗꯨꯅ ꯂꯩ. ꯃꯈꯥꯗ ꯌꯦꯡꯊꯕꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯏꯍꯦꯟꯕꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯏ. ꯏꯕꯦꯂꯩ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ. ꯊꯣꯏꯍꯦꯟꯕꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯆꯩ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩ ꯂꯥꯜꯂꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯀꯅꯥꯒꯤ ꯏꯕꯦꯝꯃ? ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯄꯦꯟꯗꯅ ꯂꯩꯔꯤꯕꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝ ꯄꯦꯟꯗꯅ ꯂꯩꯔꯤꯕꯅꯤ. ꯅꯪꯁꯨ ꯁꯪꯁꯥꯔ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯃꯈꯥꯗ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯔꯨꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩꯕꯨ ꯇꯞꯅ ꯇꯞꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯊꯥꯗꯈ꯭ꯔꯦ. ꯏꯕꯦꯂꯩꯁꯨ ꯑꯁꯨꯝ ꯇꯧꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ. ꯏꯕꯦꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯏꯍꯦꯟꯕꯤꯅ ꯄꯨꯗꯨꯅ ꯂꯥꯛꯏ. ꯊꯣꯏꯍꯦꯟꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯡ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯔꯦ. ꯏꯃꯥ! ꯊꯣꯏꯍꯦꯟꯕꯤ ꯆꯞ ꯂꯦꯞꯄꯤ. ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯗ ꯃꯃꯥ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯨ ꯃꯥ ꯎꯔꯦ. ꯃꯃꯥ ꯑꯣꯏꯕꯅꯤꯅ ꯃꯆꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯑꯍꯤꯡꯗꯤ ꯑꯣꯏꯔꯕꯅꯤ. ꯊꯣꯏꯕꯤ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯃꯥ! ꯕꯦꯝꯃ, ꯃꯃꯥ ꯀꯣꯟꯅ ꯂꯥꯛꯀꯅꯤꯌꯦ. ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯑꯦ ꯕꯥꯕꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤ.
ꯄꯥꯔꯤ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯊꯣꯏꯍꯦꯟꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯃꯃꯥꯕꯨ ꯀꯣꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯕ ꯐꯪꯗ꯭ꯔꯦ꯫ ꯄꯥꯔꯤ ꯉꯛꯂꯞꯅ "ꯊꯣꯏꯍꯦꯟꯕꯤ, ꯊꯥꯄꯥꯔꯤ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯅꯪ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯃꯥꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯅꯪꯅ ꯁꯦꯝꯕꯤꯔꯛꯎꯀꯣ꯫ ꯃꯃꯥ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯕꯁꯨ ꯏꯆꯥ ꯑꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ꯫ ꯊꯣꯏꯍꯦꯟꯕꯤ, ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯂꯩꯔꯦ꯫ ꯃꯥꯕꯨ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯊꯥꯄꯥꯔꯤ, ꯏꯆꯥꯒꯤ ꯑꯇꯣꯞꯄ ꯃꯃꯥ ꯊꯤꯕꯤꯔꯨꯅꯨꯀꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯊꯣꯏꯍꯦꯟꯕꯤ ꯈꯖꯤꯛ ꯈꯖꯤꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯄꯥꯔꯤ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ, ꯃꯁꯥꯗꯨ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯕꯅꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯐꯝ ꯃꯊꯛꯇꯒꯤ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯍꯟꯗꯛ ꯃꯄꯣꯛꯇ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤ ꯆꯦꯡꯖꯤꯜ ꯍꯤꯡꯉꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ꯫ ꯃꯊꯪ ꯃꯄꯣꯛꯇ ꯂꯩꯔꯕꯗꯤ ꯅꯪ ꯑꯩ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕ ꯑꯣꯏꯁꯤꯀꯣ꯫ ꯑꯩ ꯆꯠꯂꯒꯦ ꯊꯥꯄꯥꯔꯤ꯫ ꯏꯆꯥꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯄꯥꯞꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯏꯃꯥ ꯑꯁꯤ ꯂꯩꯔꯕꯅꯤ꯫ ꯏꯃꯥ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫